ahum suva COVID-19 patient layong uthoroktrui Manipur gi ahum suva COVID-19 patient hojik Jenims ki COVID-19 gi isolation ward ta akan malayang chathari mahaki haksang gi phibam phana leibaga loinana COVID-19 gi layong uloktrui haina Jenims ki maikei dagi phongdorokli ahum suba patient asi hojik maki oina di haksang phana leibaga loinana mangonda laichat asi gi layong amata uthokpa leitri ngasi ayuktagi Jenims medical team amana akan ba treatment chathaba hobaga loinana anaba asigi blood pressure asi 122/76 lady hairi temperature su 97 tar leiduna normal da lady hairi COVID-19 laichat asigi layong amata uthoktribana akan ba treatment chathaba mathau tari hairi loinana to papaw amada Manipurda Amagasu positive oire ngasi amaga positive oiduna Manipurda ani Sukhre Kamjong district tagi chahi kungama thoirom surabi Nupi Amagasu positive oire hairi mahak ngarang Kolkata dagi halaktuna NIT quarantine center da leirakkhibani hairi hojik phawbuda Punna ani Sukhre Miyoi animag Jenims ta akan malayang chathaba hokre